Maroiba Pau. Siroi Lily Festival 2022 ngasi Manipur gi Governor La Ganeshan hawdokre. Amadi Mark Thanmang hawke phakibagi protest tawkre. Pony TV na sandok cha banumidang pau meeting tabiri bakwai pum na makpo taram na oksari hauzik pau sandok na pizari. Siroi Lily Festival 2022 ngasi Siroi Village Ground da Manipur gi Governor La Ganeshan na hawdokre. Hawdokpagi thoramasida Chief Minister N Biren ka loinana Power Minister TS Biswajit, MLA Ram Muiva, MLA KB Devi, MLA Nurul Hassan amadi atai atopa Ching amasung Tamgi Minister amadi MLA yauna official kayasu thoram aduda sarukyake. Panba yabadi COVID-19 amaram oiraga Siroi Lily Festival asi chahi animuk lebluraba matung handak chahi dagi amuk pangthokpa hawbani. Tharamaduda wangang laduna Governor La Ganeshan phongdokibada Siroi Lily Festival asi marketing fazana tawbiba tarabadi yamlaba tourist kayama attract tawba ngambata natana mafam asida lairiba miyoi singi punsi mahing phagatpa ngambaga loinana knowledge su hengatkani amadi matam matamgi seasonal oiba laising su marketing ningthina tawrabadi tourist attract tawba ngamgani haina phongdoke. Nakala maromda Chief Minister na handak tangkul community na war on drugs ta sawalakpa amadi popi thabagi mayokta leblakpa asida harauba phongdokpaga loinana kangkhui cave asi semnaba lupa crore nipangi senthang program gi manung sana hapkre. Karigba lamgi compensation da yenadraba contract munadraba amade tax laudrabade mathang chahi phawbada loishinba ngamba yai haina su phongdoke. International Human Rights Association IHRA Manipur ki President Dr. Mark Thanmang hauke phajin kibabu yaning daba phongdoktuna khoisaunarba kunja singna Kangpokpe district ki manung chanba hingdai khulenda dharna tawbaga loinana mass rally amasu chatkre. Thangmang haukip asi haukiba megi tang kunithoida Churachandpur police station da social media platform ama oiriba Facebook ta maha ki account dagi communal classes thoglakpa yaba sensational information oiba posting thagalubaga mari leinana sankiba FIR amada Churachandpur police station ki investigating officer gi mamangda samon tawbada lakhidabadagi ngarang Manipur police ki SICH Somorjit Singh gi team amana IPC 153A gi makhada New Delhi gi Kishangarh dagi fakibani. Rally aduda release Dr. Mark Haukip, where is the law? We want justice for cookies. Where is equality? Save cookies from Biren. Is Manipur the toy of Biren? Iba placard kaya pairaduna kolaw kaya su lauki. Masiga mari lainana CAKYO gi General Secretary Boypu Khongsaina Dr. Mark T. Haukip ta paliba charge asi yumpham yaude paliba sarkar asina Manipur da santi oina nungaina leiba pamlabadi logi matungina amata oina chap manaba mitingda yengadabani haina phongdoke. Mahangna makha taraduna laingakna phurup ama khaktada atamnana tainaba asi laibak thibani karigma laingak asina tangdu leitaba amade achumba wayal purakpa ngamdragade pham thadokpiyu amade masida thoglakpa apha phatta pumnamak sarkarna daitya pugadabani haina mahangna fakha takhe. Police on jam pantai. Commerce and Industry Minister Nemcha Kipgenna food processing opportunities in Manipur and buyer-seller meet hybrid workshop ama City Convention Center da hawdokre. Asocham amade Ministry of Food Processing Industries Government of India na khusam naraga pangthokiba workshop aduda
Commerce and Industry Minister Nemcha Kipgen, Commerce and Industry ki Director Y Robita, Asocham ki Chairman Ranjan D Sen amade College of Food Technology Central Agriculture University ki Dean Dr. N.G. Joy Kumar Singh na Tharamadu ki Mitunglen oina sarukyakhe. Tharamadu da wangang laduna Minister Nemcha Kipgen na academically farming amade industry da chokhalakliba asi yenglaga aikhoina chatliba lambi asi achumba lambi ni haina khangba ngami haina phongdokhe. Manipur da lairiba entrepreneur amade business tawriba mioi singna hauzik paliba lengak asina piriba makhal kaya gi scheme masigi matangda kupna khangdoklaga khudong chaba sing lohongnaba haikhe. Loinana Nilakuti Food Park amasung lakadoriba atopa food park singdagisu khudong chaba singsu lohongnaba haikhe. Pothoki quality check taunaba food lab sing sizinnabasu mahangna phongdokhe. Wabagai therapy saktagi wahengbam kriti amade wahengbam ongbi memi ki amata yaujebe housing na mayai lambi college ta 6th semester tamlibe ichal chingtha se SLE na nabadagi Guwahati purure maduda laizaba sel pumba loishin kibadagi Imphal da amuk makha chathabani masida law suraga hingba imung asigi awaba mayam ana layeng bagi sel piba ngamdabagi awaba kaya social media da thengnabadagi ngasi sayol helping henna Laibak miyam ga loinana ichalgi angamba mateng ahanbagi oina lising taramanga pangjabani loinana haujiksu ichalasigi I yamna kapana maram oiraga sayol helping hand asina athubagi oina ichalgi pinaba aikoi member taretsu ready tawduna leijari haike aroibada lamdam masigi iraicha singna ichalasigi punsi kanbada saruk yaminasi amade hana mateng tawbirakraba pumna makpusu family amade sayol helping group helping hand gi maikai dagi thagachari haike Zun gi tang tara phawgi manungda jiri tipai muk lambi sembi drabadi lambi thingba yauna khongjang kaya changsilagani haina chingdong laikai women association gi vice president hawbam thoibina haikre jiri tipai muk lambi asi sembina ba jiribam gi adc zemsang hangsing mcs amade local MLA yauna ADC gi kuthangda Manipur gi chief minister dasu memorandum pinaba chingdong laikai da leiba DC office ta chatuna ADC da kusinakre makhatana chingdong laikai women association gi vice president hawbam thoibina chahi kun gi mamangdagi jiriti paimuk road asi fataduna leire ngasi fawba kana amatana yengshin bidraba lambi asi da DC masamangna su chatlibani maramasina lambi asi sembinabagi damak chingdong laikai da leiba women organization na thoglakibani haina haike amaromda go to village 2.0 da chief minister na laklambat matamda lambi asi semgani haina lauthoklam laga tumina leishin basi jiribam praja singbu minambani amade khwaidagi hena sokhalibadi handaki ising ichauna lambi asi kongkup kaya leibana hena khudong thiningai oiba lambi ama oihale Maramasina Jun gitang tarap hawgi manungda lambi semba hawdrabadi khongjang kaya changsilagani loinana National Highway lambi amade JT Road tingjin baga loinana akanba khongjang kaya su changsilagani haina phongdokhe North East dagi model amadi actress oiriba Andrea Kaveshusha handak thoglakadoriba anoba thriller movie Anekta Ayushman Khuranaga Puna film asida kuminagadori Andrea Kaveshusha si Nagaland gi Kohima dagini mahagasi Nagaland gi maming leiraba Kaveshusha family gi mioi amani anek hairiba cinema asi handak me gi tang kuntareta worldwide oina release tawgadori Paugi marak thana ten ba break matang lawminasi
break ki matungda makhataba pau pizari haukiba tang kunithoida masak khangdaba gari amana awang posangbam khulen lamkhaida thomlambadagi laikhidraba awang wabagai dagi pukrambam sensang apokpa P Brozen amade hauzik Ras Medicity da siba changba khangdana laikanariba telem inau apokpa T Lalchandra gi matangda yaningda phongdoktuna miyamgi oiba miphamamangasi awang wabagai community hall da pangthokre masigi matangda semkiba JC gi convener Fizam Priyo Kumarna phongdorakpada ngasi asi akanba khongjang ama changsinaba hotnari ngaida lamsang kendragi MLA S Rajen Masa laktuna misi asigi matangda gari dugi langla langchen khangba ngamba yana leire maram aduna khongjang changsin ganu haibadagi khongjang asi tokpani mahangna makha tan hayeng asi honorable CM ga JC ga unanaba honagani maduda misi asigi mari leinana wari sanagani misi asida senariba gari puthokpiyu amade koirengaidagi laikin thabida cheliba intervillage road asida accident toina thoktuna miyoi kayagi punsi loikrabani maramaduna lambi asi ningthina sembiduna amade street lamp thanbiduna matungda asigumlaba asigumba thodok thoglaktanaba thoglakadaba kayadagi ngakthoknaba honabiyu hairaduna karigumba wafamsing asida yanaba purakpa ngamdrabadi makhal kayagi kongjak changsilagani loinana asiba haksang lauroi haina phungdorakte laikhidraba P Samson gi mamana gari adu phabada miyamna mateng pangbiu haina thamoi songna paumi singda phungdorakle ngasigi mipam aduda khungang adugi maira paibi amadi club organization kayasu saruk yakhe sigi maikiri ananda tambadi akoigi ngasi mafam marang khangdana amamda akoigi gari na soga thamidamba adu huntokdon chakhiba akoigi mangrib gari se si gari se government na akoigi thidopiraga akoigi akoida kanano dum sa tapiba sini anamta adugi makha tabada akoigi tongan mama lakani hojikidi gogi hariba gari thomambiba gari se chiangdiba gari se akoigi government na mari le department na ha thidopiraga ko thiraga pharaga akoigi masak khanan badagi akoigi hana panamsi lambi thingmasi hana hek nongamana mit lambi thingmani adu honorable MLA na lambi thingbudo madu thingbudo kinu moi kerumba khara akoigi ticket na tawri haibagi damta koi lambi je thingba topani Ngayom na wari. Masyarat niya dandarag. Tengnopal AC gi Kwatha village ta lairiba primary health center gi awatpa doctor amadi Kwatha high school gi awatpa oja sing atubada thabirak u haina Kwatha khul gi general secretary T Sanjoyna sarkar da appeal tawrakle hiramasi gi matangda T Sanjoyna khul asigi miyoi sing ana ayek yawrakpa matamda PHC asida doctor leiram dabadagi More hospital da pubada khudong chadaba kaya mayok nei haina phongdoki mahangna makha taraduna Kwatha khunau amadi khulengi amata ngairaba sarkar gi school oiba Kwatha high school gi oja ka hena watpana school asigi mahairoi kaya matik chana mahai tamba phangdre haina phaike sarkar gi gas connection lemna piba ujwala scheme gi kanabasu school asida phangde haina mahangna phongdoki haukiba megi tang tara tarukta chak chanabani haiduna mamanaba ahumga loinana chatkhraga miyoibagi minuksi yaudana tamthina ot nairaba matungda hatok piraga me kunithoida imphal turelgi phabak chawdagi asiba haksang oina phangkiba yaripok changamdabi makhalekaidagi korimayum barik atopa meng ingochagi machanupa korimayum abdullagi misi asibu yaningdaba phongdoktuna yaripok ningthaunaida ngarang nubidangda apunba miyamgi oiba rally ama chatkhre Miyamgi rally adu Manipur Muslim Welfare Organization MMWO Ningthaunai branch misi asiga mari lenana semkiba JAC amadi Ningthaunai gi club mari haibadi Integrated Youth Development Organization IYDO Ningthaunai Youth Organization NYO Social Development Union SODU Ningthaunai amadi Chingyap People's Club CPC ga puna kusam naduna sinkibani rally asida miyamna Abdullagi mihat yaningde mihat padandi PBU mihat pagi wakana taraga asibagi wakana tadaba yaningde we want justice for Abdullah police na fazin kiba mamana basing maral laitrabadi thadokpiyu haiba slogan kaya lauduna ningthaunai pumbada achawa miyamgi oiba rally ama chatkhre nakala maromda United Youth Club Lilong Nungai Khunau nasu sinduna Korimayum Abdullah misi asibu akan bamongda yaningda phongdoktuna
ngarang numidang nungai khunau lilonggi mafam kayada mairagi rally chatuna misi asigi achumba wayel fanghanaba lengakta taksenkhre miyam gi yaningdaba kongchat aduda sarukya ki basingna misi asi lautunaba mihat ama oigani misi asida chenariba khudingmak aingi oiba thabak laukhatuna wayel chatharaga achumba asengba adu khanganbiyu loinena misi asiga mari lainana semkiba jesina laukhalakpa thabak thoram singda mapung phana saugatuna achumba asengba puthongna bahonabada mateng pangani hairi Justice for Abdullah. Lihat Wadandi. We want justice. Justice for Abdullah. Abdullah ke bihat. Yaninge. Lihat Wadandi. Abdullah ke bihat. Yaninge. Ngasidagi hauduna numit marini chupna pangthokadoriba Manipur gi chauraba festival amasung oiriba Siroi Lily Festival 2022 da saruk yaruna bagidamak Minister Tongam Biswajit Singh Ukhrul yokre Festival asi haudringai mangoinana MLA Ramuiva DFO Ukhrul amade atai official single loinana mafamaduda leiba Forest Guest House su yengshikre Ngarang DM College of Science 6th semester Botany Department student single loinana miyamna thoidok hendokna sakhang naraba solo worker Manikanta Mutum amadi Lilong Chazing Karam GIP Raja Singha Puna Kangpokpi district ki manung chana leiba Konsakul village the tree plantation taukre solo worker Manikanta Mutum ningsing bayai We4U Foundation Manipur na sponsor tawduna Langtabal Kendra ki MLA Karam Shyam na lamthaduna Manipur dagi Assam phawba khongna chatuna No to drugs and our green world gi pauzel puduna upambi lisingama hena thakibata natana U sing adu hinglibra changlibra haibagi service housing mak chatlibani Manikanta Mutum tongan ba manakaya fangkibata natana Manipur mitai nongshagi mingthon amade handak chahigi national appreciated certificate su fangkraba misak amani Aroibada maroiba pau amukhana Siroi Lily Festival 2022 ngasi Manipur gi Governor Laganeshana hongdokre amade Mark Thangmang Haukip Phakibagi protest tawkre Pony TV pau mideng tabiri basingbo amukana krumzari